ꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯥꯏꯗꯕ ꯈꯜꯂꯤꯕ ꯃꯈꯩ ꯂꯣꯏꯈꯟꯗꯕ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯣꯡꯊꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ ꯅꯤꯄꯥꯟ 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ नौना चौंथोरक्लिबा अइबा अइबिसिंगी थमोइदा सैरेंग इनिंगबगी वाखल मयोल चौंगलक्नबगी पांडमदा पांडमजरगा पुथोकचबनी थौरम मसिना साहित्य पुदिनगी पुकई चाखनबगी थौगल तब फंगजबगी खुदोंगचाबा फंगजरे हाइना लौजरे ngasi ingkumja 2024 November thagi nongsing ama irai nimit ki yaifharaba pungpamda अपुन्म पोरमलेन मरुप असम हजाय रजिस्ट्रेशन नंबर 265 के मखादा APM लाइरेंबी चैनल ना पांगथोक चरीबा सैरेंगीसी अइबतीसी थौरमसिगी मरफु निपान सुबा तांकक की सैरेंग पाथोकपगी थौरमसिदा सुबना सैरेंग मंगाखा खंगचदुना मियामगी मफमदा खुदोल तमजरी APM लाइरेंबी चैनल ना पांगथोकथुना लाक्चरीबा सैरेंगीसी अइबतीसी थौरमसिगी मरफु निपान सुबा तांकक की सैरेंग पाथोकपगी थौरमसिदा अहानबगी सैरेंग ओइना लखतचरे इमा लैपाक मणिपुर की मैडम मोइरांगथेम ओंबी माला लैमगी सैरेंग ताइबंगसिदा हाइना मिंथोलबा सैरेंग असिबु पाथोकथुना ताहन बीरीबी मैडम मोइरांगथेम ओंबी माला लैमा मसामक अहानबमक्तदा पुनमकपु मोइरांगथेम ओंबी माला लैमना इकोक नोना खुरमजरी लानथोकजरी अइगी सैरेंग ताइबंगसिदा ताइबंग इपाक इयाइथा पुंसीगी हिजाव तोंगलिबा नौरेंदी कदाई हिहोनबा नौरेंदी कदाई हिहोनबा इथक इपोमना हौबने मिवागी नुंसितना कनबने नौरेल याउदना हिहोनबा लंबी खंगदना हिरानबा पंथुम खंगदना हिहोनबा लुपखिबा तारे इयाई थकता लुपखिबा तारेनी इयाई थकता नौरेंदो हाना थिहो खोबा लमुक नदनबा हो हिरानबा कनासु लैरोइको नहाकी नंगना मरुनीने ताइबंगसिदा नंगना मरुनीने ताइबंगसिदा ताइबंग इपाक इयाई थकसिदा पुंसी हिजाव तोंगलिबवो नौरेंदी कदाइनो हिहोनबा नौरेंदी कदाई हिहोनबा सैरेंगीसी अइबतीसी थौरमसिगी मरफु निपान सुबा तांकक की सैरेंग पाथोकपगी थौरमसिदा अनिसुबा सैरेंग ओइना लखतचरे इमा लैपाक मणिपुर की उचोल मखा लैकाइदा लैबिरिबी मैडम लौक्राकपम इबेतोंबी की सैरेंग नोंगुम लखोगबा हाइना मिंथोलबा सैरेंग असे हौजिक तामिनरसी मैडम मसामकी खोंथोकता नोंगुम लखोगबा हाइना मिंथोलबा सैरेंग असे
ꯑꯍꯥꯟꯕꯃꯛꯇꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯒꯤ ꯊꯧꯔꯝꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡ ꯅꯣꯡꯒꯨꯝ ꯂꯛꯈꯣꯒꯕ ꯂꯤꯁꯤꯡ ꯄꯨꯔꯦꯜ ꯑꯊꯧꯕ ꯍꯣꯠꯅꯖꯃꯟꯅ ꯁꯅꯥꯒꯤ ꯃꯦꯗꯟ ꯊꯣꯟꯈꯤꯕ ꯋꯥꯍꯩ ꯑꯃꯦꯡꯕ ꯃꯤꯡꯊꯣꯜꯅ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯈꯤꯕ ꯋꯥꯍꯩ ꯑꯃꯦꯡꯕ ꯃꯤꯡꯊꯣꯜꯅ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯈꯤꯕ ꯆꯪꯈꯤ ꯂꯥꯟꯖꯪ ꯑꯍꯥꯟꯕ ꯇꯥꯛꯂꯝꯃꯤ ꯃꯔꯣꯏ ꯃꯅꯥꯎꯁꯤꯡꯗ ꯆꯪꯈꯤ ꯂꯥꯟꯖꯪ ꯑꯍꯥꯟꯕ ꯇꯥꯛꯂꯝꯃꯤ ꯃꯔꯣꯏ ꯃꯅꯥꯎꯁꯤꯡꯗ ꯂꯥꯎꯈꯤ ꯈꯣꯜꯂꯥꯎ ꯃꯤꯌꯥꯝꯗ ꯌꯥꯏꯐꯕꯕꯨ ꯄꯣꯔꯛꯀꯦ ꯑꯩꯅ ꯂꯥꯎꯈꯤ ꯈꯣꯜꯂꯥꯎ ꯃꯤꯌꯥꯝꯗ ꯌꯥꯏꯐꯕꯕꯨ ꯄꯣꯔꯛꯀꯦ ꯑꯩꯅ ꯁꯅꯥꯒꯤ ꯇꯥꯡꯕꯟꯁꯨ ꯃꯤꯍꯧꯈꯤꯗꯦ ꯃꯤꯌꯥꯝꯅ ꯆꯣꯜꯂ ꯇꯤꯜꯂꯕ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯒꯤ ꯂꯝꯄꯥꯛꯇ ꯇꯥꯗꯕ ꯀꯅꯥꯕꯨ ꯌꯥꯎꯈꯤꯕꯒꯦ ꯇꯥꯗꯕ ꯀꯅꯥꯕꯨ ꯌꯥꯎꯈꯤꯕꯒꯦ ꯅꯣꯡꯄꯣꯛ ꯊꯣꯡꯕꯨ ꯍꯥꯡꯂꯝꯃꯤ ꯇꯝꯕꯤꯔꯝꯃꯤ ꯃꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯕ ꯅꯣꯡꯄꯣꯛ ꯊꯣꯡꯕꯨ ꯍꯥꯡꯂꯝꯃꯤ ꯇꯝꯕꯤꯔꯝꯃꯤ ꯃꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯕ ꯃꯩꯇ꯭ꯔꯕꯥꯛ ꯃꯆꯥꯅ ꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯕꯔꯣ ꯃꯩꯇ꯭ꯔꯕꯥꯛ ꯃꯆꯥꯅ ꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯕꯔꯣ ꯇꯥꯍꯜꯂꯝꯃꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯁꯩꯊꯥ ꯁꯩꯍꯦꯛꯅ ꯇꯥꯏꯕꯪꯗ ꯃꯒꯨꯟꯕꯨ ꯎꯠꯇꯨꯅ ꯃꯥꯂꯪꯅ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯌꯦꯜꯂꯝꯕ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯌꯦꯜꯂꯝꯕ ꯆꯦꯛꯂꯥꯒꯤ ꯅꯨꯡꯁꯤꯕ ꯁꯩꯍꯦꯛꯅ ꯃꯄꯨꯒꯤ ꯌꯋꯥ ꯐꯣꯡꯂꯝꯕ ꯆꯦꯛꯂꯥꯒꯤ ꯅꯨꯡꯁꯤꯕ ꯁꯩꯍꯦꯛꯅ ꯃꯄꯨꯒꯤ ꯌꯋꯥ ꯐꯣꯡꯂꯝꯕ ꯑꯊꯧꯕ ꯅꯍꯥꯛꯅꯤ ꯑꯊꯧꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯏꯅꯥꯠꯄꯨ ꯄꯥꯂꯣꯟ ꯈꯥꯖꯤꯜꯂꯝꯕ ꯅꯨꯡꯁꯤꯕꯒꯤ ꯇꯨꯡꯅꯐꯝꯅꯤ ꯅꯍꯥꯛꯇꯤ ꯏꯅꯥꯠꯄꯨ ꯄꯥꯂꯣꯟ ꯈꯥꯖꯤꯜꯂꯝꯕ ꯅꯨꯡꯁꯤꯕꯒꯤ ꯇꯨꯡꯅꯐꯝꯅꯤ ꯅꯍꯥꯛꯇꯤ ꯊꯥꯡꯒꯣꯜ ꯑꯗꯣ ꯃꯌꯥ ꯊꯧꯅ ꯊꯥꯡꯉꯣ ꯊꯥꯡꯒꯣꯜ ꯑꯗꯣ ꯃꯌꯥ ꯊꯧꯅ ꯊꯥꯡꯉꯣ ꯍꯦꯜꯂ ꯎꯕ ꯍꯦꯜꯂ ꯎꯕ ꯁꯦꯝꯖꯔꯦ ꯁꯩꯖꯥ ꯊꯃꯣꯏꯅꯨꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯣ ꯃꯅꯤꯒꯤ ꯇꯥꯡꯕꯜꯗ ꯁꯦꯝꯖꯔꯦ ꯁꯩꯖꯥ ꯊꯃꯣꯏꯅꯨꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯣ ꯃꯅꯤꯒꯤ ꯇꯥꯡꯕꯜꯗ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯀꯠꯆꯔꯤꯕ ꯂꯠꯅꯗꯅ ꯅꯁꯨꯒꯤ ꯄꯤꯔꯥꯡꯁꯦ ꯃꯤꯠꯂꯨꯒꯤ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯀꯠꯆꯔꯤꯕ ꯂꯠꯅꯗꯅ ꯅꯁꯨꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯦ ꯅꯍꯥꯛꯀꯨꯝꯕ ꯂꯨꯆꯤꯡꯕ ꯑꯇꯥꯡꯕꯅꯤ ꯐꯪꯂꯣꯏ ꯊꯤꯔꯨꯕꯗ ꯃꯥꯂꯦꯝꯁꯤꯗ ꯅꯍꯥꯛꯀꯨꯝꯕ ꯂꯨꯆꯤꯡꯕ ꯑꯇꯥꯡꯕꯅꯤ ꯐꯪꯂꯣꯏ ꯊꯤꯔꯨꯕꯗ ꯃꯥꯂꯦꯝꯁꯤꯗ ꯍꯥꯏꯔꯤ ꯈꯨꯠ ꯀꯥꯏꯅꯕꯒꯤ ꯅꯆꯥꯁꯤꯡꯅ ꯎꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯥꯂꯦꯝꯁꯤꯗ ꯎꯅꯁꯤꯀꯣ ꯁꯒꯔꯒꯤ ꯂꯩꯀꯣꯜꯗ ꯎꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯥꯂꯦꯝꯁꯤꯗ ꯎꯅꯁꯤꯀꯣ ꯁꯒꯔꯒꯤ ꯂꯩꯀꯣꯜꯗꯨꯗ ꯅꯣꯡꯒꯨꯝ ꯂꯛꯈꯣꯒꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯅꯣꯡꯒꯨꯝ ꯂꯛꯈꯣꯒꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯦ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡꯒꯤꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 39ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯌꯥꯏꯔꯤꯄꯣꯛ ꯇꯨꯂꯤꯍꯥꯜ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯑꯥꯔꯦ ꯃꯩꯅꯥꯝꯒꯤ ꯁꯩꯔꯦꯡ ꯂꯣꯠꯈꯤꯅꯨ ꯂꯩꯆꯤꯜꯂꯛꯇ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯣꯖꯥ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯂꯣꯠꯈꯤꯅꯨ ꯂꯩꯆꯤꯜꯂꯛꯇ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯍꯥꯟꯕꯃꯛꯇꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯥꯔꯦ ꯃꯩꯅꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯣꯠꯈꯤꯅꯨ ꯂꯩꯆꯤꯜꯂꯛꯇ ꯋꯥꯈꯜꯒꯤ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯂꯩꯆꯤꯜꯂꯛꯀꯤ ꯍꯣ ꯊꯥꯖ ꯂꯣꯠꯈꯤꯅꯨ ꯂꯩꯆꯤꯜꯂꯛꯇ ꯅꯗꯣꯝ ꯇꯨꯃꯤꯟ ꯂꯥꯛꯂꯕꯁꯨ ꯏꯉꯥꯒꯤ ꯀꯞꯆꯦꯠꯄꯤ ꯅꯣꯡꯖꯨ ꯂꯦꯡꯗꯅ ꯉꯥꯜꯂꯒ ꯂꯩꯕꯤꯌꯨ ꯑꯆꯤꯛꯄ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯂꯣꯠꯈꯤꯕ ꯇꯥꯔꯕ ꯍꯣ ꯊꯥꯖ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯍꯧꯔꯅꯤ ꯊꯦꯝꯕꯤꯅꯕ ꯀꯅꯥ ꯌꯥꯎꯗꯅ ꯊꯦꯝꯕꯤꯅꯕ ꯀꯅꯥ ꯌꯥꯎꯗꯅ ꯍꯤꯡꯍꯧꯔꯅꯤ ꯅꯥꯏꯇꯣꯝ ꯄꯨꯟꯁꯤ ꯑꯣꯏꯅ ꯂꯣꯠꯈꯤꯅꯨ ꯃꯥꯡꯈꯤꯅꯨ ꯊꯃꯣꯏꯒꯤ ꯊꯥꯖ ꯌꯦꯡꯖꯒꯦ ꯄꯦꯟꯅ ꯏꯃꯤꯠꯁꯤꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯊꯥꯖꯗꯣ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯊꯥꯖꯗꯣ
Suraklabasु matangi nong ula mumikup amata oirabasu mai thongdu themjinbiramu thamoise chingna pari leitanaba themjinbiramu thamoise chingna pari leitanaba APM Lairami Channel na Pangthoktuna Lakchariba Sairengi si Aibati si Thauramasi Marfu Nipan Chuba Tangkaki Saireng Pathokpagi Thauramasi Mari Suba Saireng Oina Laukat Chere Assam gi Hojai Kauba Lamdam gi Amtola Kolenda Laibiriba Nongthonbam Maipaksana gi Saireng Hojai Aina Mingtholaba Saireng ase Hauji Taminarasi Nongthonbam Maipaksana Masamaki Konthokta Hojai Haina Kauraba Saireng ase Aigi Sairengi Maming Hujai Yengu Uru Kuding Makta Ningthi Jana Fajaraba Asangba Upal Wapalna Marangkaina Hauriba Ising Nungsit Nungsana Chang Naina Phangliba Assam Leipaki Leikol Nung Hujai Kauba Lamdamni Irang Amatta Yaudana Ingna Chikna Mara Tapna Sagai Kayagi Chaktafam Ningai Sengdanaba Leitana Harau Nungaina Panba Lamdam Ahong Achaugi Phangnafam Hujai Leikol Athoi Bani Poirei Lamdam Kayadagi Posting Tarakpa Miyoising Ising Nungsitsibu Phangubadagi Mapam Lamdam Haning Khidre Lamlem Lamdambu Khoidaraduna Jumling Kailing Duna Panare Khoiri Tafam Irei Paki Macha Oiruba Akhoidi Kalak Chaido Poknafam Achan Miran Khaida Nasa Ekhoibu Kolibi Hujai Lairembi Imani Noijare APM Lairembi Channel na Pangthoktuna Lakchariba Sairengi si Aibati si Thauramasi Marfu Nipan Chuba Tangkaki Saireng Pathokpagi Thauramasi Manga Suba Saireng Oina Laukat Chere Ima Laipak Manipurgi Imphal da Laibiribi Madam G Sorojini gi Saireng Lanamasung Ithau Haina Mingtholaba Saireng ase Hauji Taminarasi Madam Masamaki Konthokta Lanamasung Ithau Haina Mingtholaba Saireng ase Aigi Sairenggi Maming Lan Amasu Ekhoi Megi Tang Ahum Lising Ani Kunhumdoidagi Haurakhiba Kanglup Anigi Lan Sahi Amahalakli Hajay Laujay Mangai Tasin Nada Usin Nada Laydido Singkong Sinyada Lajariba Isin Inang Kayada September Gitang Ama Lising Ani Kunmari Don Sijinaduna Nongtagtagi Sakti Lairaba Bom Tadadakuna Misi Minat Mali Aso Apanamali Masida Sunatana September Gitang Taru Lising Ani Kumari Salada Misal Kabatuna Misi Minat Mali Aso Apanamali Imadi Saktamukayaba Lan Kumukli Aduhu Aikoi imagi matam bakta popani imagi tabak chawani imagi satam ngaktan imagi satam kayaba signara to kayabu thona panggan puthokna lamtheng nagani imagi dam ninghan nabalaitan thadam gani langam thiran achum balajoi oigani